Akasvani Imphal Chitrabhanu Chitrabhanu na pau pazari ahan padamaru oipa pau Manipuri Santi amasung mahusagi fibam hanjelo haiba dabi takshinduna ngasi Bisnupur Zilada miyangi achoba khungchet ama chatkre Jiribam de hinsa thorakpadagi lanjana tuna relief camp de leribas sing Manipur sarkar na athuba matamda mayumakai sabiduna masa masagi mayumda lehenbina na bataksili Manipur Police BSF amasung Assam Rifles na ngasi kakching amasung Thobal Jilagi tongan ba mafamdagi khuzu khulai kaya marum fagatle Taranipal Suba Lok Sabha gi ahan ba mifam hayingdagi horagani amasung NEET UG examination de question leak oiki haibagi matang da CBI na FIR ama register toduna tijan ba hokre Manipuri Santi amasung mahusagi fibam hanjelo haiba dabi takshinduna ngasi Bisnupur Zilada miyangi achoba khongchat ama chatkre Aikogi Bisnupur Paumi RK Manipur Shanan hai ngasigi miyangi khongchat adu Bisnupur Zilagi oina khwaidagi chawba khongchat amani amasung khongchat adu yamna ganatantrik oiba moongda chatki miyangi kholopu ba khongchat haina mingthonba Manipur Chanura Lup Machal Bisnupur district na senba miyangi khongchat adu ngasi nungtilpung ama aduwaida Mukta Higher Secondary School Moirangdagi horaga kilometer marirom sangna chatlaba matungda Nilamani Sports Complex solution ki khongchat adu da Manipur gi tongan ba mafam degi lakpa miyoy kaya saru yaki tungda miyangi mifam ama Nilamani Sports Complex da pangthoki mifam aduna machoy tariba miyang punsin aduna wakal manaba amasung miyang manaba loopsing amadi miyangi punsin aduna apunba luptin ama semba yauna tongan ba warip ahum lawki Jiribam da hingsa thorakpadagi lanjana tuna relief camp da leribas sing Manipur sarkar na athuba matamda mayum makai sabiduna masa masagi mayumda lehenbinaba Manipuri Chanura Khurzai Lup Karsar na sarkar gi puning sungsili ngasi Jiribam gi sports complaints da lanjana duna leiba miyamda tengbang gi polam sing yen thopa lakpada Manipuri Chanura Khurzai Lup Karsar gi president Sobam Ongbi JNT na hai mukhyamantri na lamdam asida santi hazilak ba hore hairabasu irang na maram oiraga lanjana tuna leribas sing da di ngasi phawba masa masaga mayumda hanjinba ngamdri masimakti yamna laibak thibani aikoina Manipur sarkar bu aikoina mugana aikoi kasar magidagisu aikoina haijaning badi horiba irang asi kari maram yo haibisi junction bire hairaga awaba tariba lanjena duna leiriba asibusu tangdoli taba mafam masin biu ngasi chawkhrabu holasida nungsit phampham thulektaba tumam mawang chadaba chaba mawang chadaba anaba kaya jawri miyon bi kaya jawri angang unagadab kaya jawri kudik machina leiriba phiam asi uraga aikoi thamoida adukki matik penjade aikoi leiriba mayam asi magi phamda hanjalhanduna aikoi mayum makai pibiduna hanjalhanbiu haibasim tang nolokchari Marak asida Jiribam Jiri Tipaimuk Road ta kilometer kunipan rom chatlaga leba Boro Breka sub division gi Gowa Khalda leba organic farm amadangasi nongalam daipung ohumuk tabada masakhang dabasingna sakti lerba bom ama pokai henduna chauna amanga ta thon khre ekhogi Jiribam paumi ngatem biswajin hai bom aduna farm anida chauna amanga ta thon ki adumapu misimina di yaukide bom pokai ba aduda lupa lakaya marungi polam sing amadi nauna shaba guest house amanga ta thokre Langthabal Kendra gi MLA Karam Siam na hairi Manipur gi hoji oriba wathok ase loshana ba akhoi masal amat oina punsin naduna honamina ba matam oire amaga marasina duna hunaduna leibana wathok asigi warishin purak pangamloi MLA Local Area Development Fund gi Karam da nongna saba maiba amasung maibi sanglen nongna sangat pasanabung amasung community hall amangasi sangaba gi thoram da Sri Siam na hai masagi maramdam amasung makhul ngakchari ba miyoi singbu ekhoina puning thogot pipam thoi Ngamkhoi kaiba yaroi amadi icha isu sing phaba yaroi haina ahing yarek tu na honariba ima ibel singi thodang bosu thagatningai oi Rongmai phurup na handak ta jiri lambi da ayat apan yaudana gari chathok sin tohana ba honabada laukiba thodang bosu Sri Sramna thagatpa phongdokhi Laibak siam aruba situation namatani lai siam laina khanba yaroi aduna thubo matamda akoi masel ngamna ba samna ba hunna ba ningai sangdana ro imhurta ajana understanding amada tawrga lobam thokba step lawrga akoi na akoi responsibility akoi gi daita se khangna thabak tawam thoklabani adi ai gi me thagat khrabani na solution se porokoda ai gi MLA singa daita lobam thoi haidana praja sing sina akoi ro wang kaya hanga ba matam ne aduna project thoi ba thobo wa to sing se at any level da solution nama poro hodra gadi
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯔꯨꯕ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ Mangarak suba Maitei Pangal Kuntok Ningsing Numit Thoram ngasi Lilong Horobi Makhalikai de Leba Islamic Cultural Research Organization ki sanglen da pangthokre Thoram atuda wangang bada Mai Pakning Tho Committee ki convener Arsat Basai Mayum na hai Maitei amasung Maitei Pangal ani gi marak da leneri ba I gi mari session handuna apun bege wakhalonda punna lepmina duna Imalai bagai damakta thengna bada kanagumba na lakchaba ngamloi mangna hai Maitei Pangal singna mamalai bagai damakta dalok liba thokdang sing he na pakthok chokthona na ba mangnom da chakhatna bagai damakta inkumza listing ani tara mapangi November da Mai Pakning Tho Committee na sintuna pangthokiba seminar amana chehi kudingi ingagi tari ni panba numita Maitei Pangal singbu sagai puduna konton kiba numit ni haina palan tongna na balepna kibani ngasige palan thoram asi Mai Pakning Tho Committee amadi Progressive Youth Community ani na puna senbani thoram tu da MSCO Pangal Students Organization Manipur Muslim Welfare Organization All Manipur Maitei Pangal Clubs Organization na chingbagi President Singsu Saru Yakhi Paugi Marat Thatna atemba break ama NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu layeng bada khudong chaba vizari doctor singna tumor board phamduna anaba singi layeng da chawna mating pangli agupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pawasi Akasvani Imphal Legini Kakching District Police amasung BSF apunba kangbu amana ngasi ayu hianglam natek khong amasung khoidum area da thibu humbegi thabak chathabada khuzukula kyamarum fagatle police ki paun hai ngasi ayu pung taru mukhai regi pung 9 minute tara manga fawbada Kakching District Police amasung BSF ki chamakun taruk suba battalion ki apunba kangbu amana yumyang khairom da thibu humbegi thabak chathaki amasung miyo chamakun verification tawki Khoidu mamang lekagi inter-village road manatagi tongan-tongan bakula cameron fagat ki madugi manung da country made pistol ama hand grenade manga tube launching manga magazine amasung maru tara yawba carvine ama tear smoke cell nipan smoke grenade amasung wireless set ama yawki fagala bakula sing adu makhata ba thabak lakhona na ba hiang nam police station da sinakre Amoromda Assam Rifles amasung Manipur Police na akang nabapaw mo pangbadagi Thawal jila gi waithaw da tibu humbagi thabak chathabada khuzu kula kya amorom pagatle Kulasing adug manungda 12 bore single barrel nomai ama 12 bore ball action rifle ama 9mm CMG ama yauri fagalaba kulasing adu Manipur Police ta kusin nakre Rashtriya Kishore Swasthya Karyakram RKS ke Adolescents Health ki makhada ngasi Adolescents Health degi thorum Pebia Pandit Lekai Community Hall Imphal da pangthokre thorum adu District Health Society Imphal is amasung irek ba pukhat lob ipalna Pebia Pandit Lekai na puna sembani maduda nupi macha kun manga amasung nupa masa kun mari saru yakhi thorum aduda thagi khongkap longna ganbalaina nisa charaga mangtharakpa amadi machi oba chinjak yauna tongan ba haksel ga mari lena ba hiram kya da takpi tambi khi thorum adugi matang da District Nodal Officer RKSK Imphal is Dr. Bedana Laren Mayumna hai program asida sahi tara da yi tara mapan phawgi adolescent boys and girls nupi mata mati nupa mata singi man chingi maramda koina topic khara da awareness bizaki hai the topic sing the menstrual hygiene non communicable disease substance misuse sexual and reproductive health mental health amadi nutrition ni hai ba topic sing asi khalali da angang sing asida koina bhap ta han gi to tarabadi koina kama sa hai injung dajung daba nisha pasa cha daba amadi pungwa khan phana leiba adult aphaba mayam amu oibang angani hadigi thajaba sikaleina na khoina adi asi pangthok sakibani Thobal jila da Real Recovery Home Thobal wang mataba amasung Right Foundation School Thobal Khatri lekai da ngasi first aid pibig matang da miyambo wakhal tahan bagi thorum pangthokre thorum sing adu Maclillian Education India Private Limited ki thausil makhada Indian Red Cross Society Thobal District Branch Senbani Mahiru kya na saru yakiba thorum atu da Indian Red Cross Society Thobal District Branch ki akhang ahi singna khudaki asok apan mahir langpo amadi mahausa na thawlakpa kudong tiba singda khudaki oina kari thorang lakhul kadege haibadu takpi tambi khi
Varatiya Jan Sangha Linkalamba Dr. Sama Prasad Mukherjee Lekidabagi Kumon Numitangasi Manipur ki Mukhyamantri Nongthombam Biren Singna Lekidaba Luchingba Asida Ikai Khumnaba Uladun Hai Dr. Sama Prasad Mukherjee Asi Miyamna Khwaidagi Ikai Khumnaba statesman amani amasung thoidok hendokpa educationalist amani social media da thagapa waro amada Sri Biren Hai Dr. Sama Prasad Mukherjee Asi lebaki apunba amasung apunba saktam hena sesin hanaba miyengalonena Varatiya Jan Sangha Linkalamba nationalist amani Numisiga Marilena State BJP Office Thamba Sanglen Imphal Dr. Sama Prasad Mukherjee Remembrance Abhiyan Pangthoki BJP Hengang Mandal Amadi Manipur Sarkar ge Forest Department na Pune Shinduna Luang Sangbam Mayalekai Pukri Achoba Mapanda U Thabagi Thorok Mama Pangthoki Kendra Mantri amasung BJP ki National President JP Nadana Luchingba asigi mafamda ikai khumda bu utkre Sri Nadana New Delhi ki BJP headquarters da Ujara Singh Yanthoki Paumi Singh da Sri Nadana hai Lekhi Draba Luchingba asi hiram kaya thokna thoidokna haithoi singthoiba misakni Mahak mapunsi chupa marebak ningba misak ama educationalist amasung kunaida achumba purak na biwa kolon santokpa misak amu oiki Dr. Sama Prasad Mukherjee lising mo chamapan yangkai humdoi ki June Kulhumdoida Masagi Chahi Yankai Mathu Shubada Srinagar da Lekidabani Manipur University ki Memes Conference Hall da Numini Chupna Chatherakpa Popo Digi Siva Paupagi Thorum Singh da Honglukli ba Machat Amadi Masina Kunagi Semit Lon da Piri ba Chaiting Haiba workshop among Asilu Shinkre Organizing Committee Numini Kanaina ba Mipam Imphal na Sinduna Ngarang Degi Chatherakpa workshop Adu Loshin ba da Tongan ba Warep Kayam Ramsut Lauki Akasvani Imphal Degi Pauk Tabiri Taranipan Suba Lok Sabha ki ahan mipam hayeng degi hauragani mipam asida nongna sadasa oina karaklaba sing wasak logani Protem Speaker oina hablaba BJP ki Senior MP Batuhari Mahadev na nongna sadasa oraklaba sing asibu wasak logani Anoba Lok Sabha ki adaksa tha asigi kuntarukta khangani Rashtrapati Draupadi Murmu na tha asigi kuntareta Lok Sabha amasung Rajya Sabha ki apunba mipam da wa ngangani Rajya Sabha ki mipam na tha asigi kuntareta gi haugani Sangsad ki mipam asi mathang thagi ahumda lushingani Sangsad ki mipam ki mangwana na Akasvani ki News Services Division na sinduna ngasi nimidang Akhanna bakhanane na bagi thorum sing issues before parliament amasung sangsad ke samaks mude sandokani Issues before Parliament Thorumna Akasvani Rainbow amasung additional frequency amadi samsat ke samas mudena Akasvani Gold amasung additional frequency sing dangasi numidang pung mapan makhai de tara fawa tapa phangani Need use examination question leak oiki habig matang da CBI na FIR ama register toduna tizen ba hokre CBI Paun Hai Shiksha Mantralaya Department of Higher Education ki Director na thangalakpa wakat amada FIR adu register tokibani wato adu tijanaba CBI special team sing same kre CBI ki special team sing adu Patna amasung Godrada tharagani mafam adu ki police na hana na case sing register tokrabani FIR adu na hai need use lisingani kunmari ki parikya adu National Testing Agency na mamang thagi manga da shinki amasung candidate lak kulhumdoi henbana saruk yaki Wakat adu na makatan hai parikya adu pangthoklingai da rajya khara da thokdo khara thoki Shiksha Mantralaya na CBI da asoiba aranba leiri hariba sing adu mamutana tijanaba haizaki madugi manungda loktunaba namthak toba mahut sinduna parikya thaba thajaba manghanba amasung candidate sing institution sing amasung middleman sing na aranba tongnaba honaba yauna praman oigadaba machak sing mangan kibagi wapam yauri Mantralaya na CBI da parikya adu sinbada yauruba sarkar gi miyoi sing lokiba thokdangi matang da su tizinbina na ba haizaki Maru asida need use examination grace natraga compensatory mark pangkraba candidate listing ama changa humpu humde ngasi amuk hana parikya than kre National Testing Agency na high agency asigi high power committee na high riba candidate sing asida pikriba grace natraga compensatory marks adu handokle haibagi matang da Supreme Court na khangalakpa matung ina ngasi amuk hana parikya sinbani Hauzik aroiba maroiba pau amuk hana Manipur da santi amasung mahusagi fivum hanzello haiba dabi taksinduna ngasi Bisnupur Zilla da miyangi achoba khongchat ama chatkre Jeribam de hingsa thorakpa digi lanjena tuna relief camp da leriba sing Manipur Sarkar na atuba matamda mayim makai sabiduna masa masagi mimda lehenbina na batakshile Manipur Police BSF amasung Assam Rifles na ngasi Kakching amasung Thobal jilage tongan ba mafam digi kuzukula kaya marum fagatle Taranipan Suba Lok Sabha ki ahan mipam hayeng degi horogani amasung need use examination da question leak oiki habig matang da CBI na FIR ama register togduna tijan ba hokre Paulo Zeri